Tungan tungan basi phong imaru eve I pau khara miyam da thamjage Manipur lai di ba Mipum Khudingmaki Kolkata record Chahi manga manghandana thamnaba center na telecom department da khangan khre Manipur da mamang Chahi 2023 gi me ahum dagi thorok liba irang asigi manung sana handak jiri bam da nupi angang harpagi thabak chatharkiba asidagi Manipur da lai di ba Mipum Khudingmaki Kolkata record CDR Chahi manga manghandana preserve tawduna thamnaba center na telecom department da direction Pikhre Communication today na phong pauda lanhaugi irang leiba Manipur da hauzik tholiba ethnic violence asigi matangda handak Department of Telecom gi official single loinena pangthokiba mifam da Manipur miyam gi code record data CDR Chahi manga maintain taunaba telecom operator sing da khangan khibani Normal oina Kolkata recording company ne thataruk taruki oina maintain tawbani adumapu Manipur da tholiba ethnic class asida Myanmar border lansilaktuna khulai paiba militant sing yaurabra haibagi singnaba leibadagi makhoigi khungul liba oina check ngamnaba Ministry of Home Affairs na Department of Telecom da direction pikhibani hairi Manipur gi Jiribam district da thas ki tareta tribal na namna taba khul amada nupi ama ijan manghalaba matung nongmai kapaga loinena mai thaduna hatkhiba amadi thas ki tang 13 da Jiribam gi Jakora thor karong da leiba relief camp amada leiba imung amagi angang ahum nupi ahum ki nep tawkhraga Assam amasung Manipur ani gi border area torel da asiba oina phangkhiba thodok sing laikhrabani hairiba numit asimakta da militant ni singnaba singna CRPF camp da attack tarupatagi handuna kapada militant tara sikhibani Security Force ki maikadagi phongdorokpada thodok sing asi National Investigation Agency NIA da sinaduna thigatpagi thabak chathaba haukhre adubu hairiba thodok sing asi da afaba makhalgi khulai sing militant singna sizinakhi haibasini masimangna Myanmar dagi border lansilaktuna Manipur gi militant sing da afaba makhalgi khulai sing asi supply tawre haibagi singnaba leibadagi masibu track toba ngamnaba Ministry of Home Affairs na telecom operator sing da Manipur gi oina CDR Chahi manga preserve tawnaba khangan khibani hairi Jiribam gi thodok asigi matung haukiba sayol khara asida Manipur da paksana irang kan khalakpaga loinena political leader kaya gi yum kai sing amangata thogan khi masimangna Manipur da ahenba Central Armed Police Force sing thajilakhi hauzik Chahi manga CDR preserve tawba asina state asida mapan gi militant sing khud yawi natraga yaude haiba sabchan khangba ngamgani haina su pawsna makha tari marak asida state lengang Manipur da thas ki tang 13 tagi mobile data amadi internet service thingbaga loinena ka henba irang thoktanaba upai ama oina state asigi mahiloisang singsu suti thadokuna laglibani order pangthokta thoklaga mahisang thingba thong yaningdaba phongdorakli lengangna toina mahisang sing suti thadokpagi thong asi review tawgadabani haina mayengam samarjina phongdokkhre lengangna school kanabagi order thokhraba matung pung kharagi matungda amuk nominini suti thadokpagi thong asi akan momongda yaningde haina coordinating committee on disturbance free education zone demand phongdorakli Committee asigi convener mayengom samorjin thadorpa serol aman hai lebak aman lamdam ama sakhutpa haibasi lebak adugi mahi masing tambagi kanglona duna lepi lebak thibadi lamdam asidadi ngasi phawba mahi masing tambagi kanglona ma lehenba ngamdana lakli lamdam asida mamang Chahi me ahumdagi horokhiba irang asina amukasu hena education da saitheng piri oirakleba phiba masida tangai phadana mahiroi singna mahi ningthina tamjaba phangnaba kanglon ama lengangna lehenbam thokle asigumba phibam kaya asida mahiroi singna mapung phana mahi tamba ngamnabagi damakta Committee asina 2008 gi hauna Chahi amada numit chani gi kundagi tadana class tawhannaba law ama sembiu haina ngasi forward taksinuna lakle adubu matam gi lengangna thawoidana lakpana maram oiraga mahiroi singi tungi laibakti hene khudong thiningai oirakle State asigi oina mathang Chahi da posem amadi kosem na lauduna pangthokadoriba exam singi preparation tawgadaba matam asida school suti thadorokpa asina maram oiraga mahiroi singda sauna khudong chadaba kaya mayoknari lengak amadi Directorate of Education S ta hangingba wafam amana November gi tarik 19 phawba thingduna lakhiba mahisang sing aduga mari lenena ngarang school sing hangba yaragani haina order thokraba matung pung khargi matungda school thingjinbagi order thorokpa asina maram oiraga mahiroi singda sauna samamnaba kaya thogalle asigumba tawningbada tawba manba order pangthokta thoklaga mahisang sing thingbagi thong asina mahiroi singi tungi punsida sauna akaiba kaya pigani haina su phongdokhi